ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯊꯝ ꯑꯩꯈꯣꯏ ꯂꯥꯏꯈꯣꯡꯗꯅꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯤ ꯅꯨꯡꯊꯤꯟ ꯄꯨꯡ 3:00 ꯆꯠꯂꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯔꯒ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯃꯇꯝ ꯈꯔ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯑꯀꯣꯏꯕꯁꯤꯗꯩꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯁꯦ ꯂꯦꯞꯄꯨꯔꯕ ꯃꯇꯨꯡ ꯉꯁꯤꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯤꯃꯤꯁꯤꯡꯅ ꯑꯩꯈꯣꯏ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯄ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯛ ꯇꯧꯔꯒ ꯍꯣꯟꯅꯕ ꯊꯕꯛ ꯆꯠꯊꯔꯤꯉꯩꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯄꯨꯡ 3:10 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯂꯩ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯩꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯁꯤꯃꯤꯁꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯐꯪꯕ ꯄꯥꯎꯗ ꯒꯥꯔꯤ 3 ꯍꯥꯏꯗꯤ JCB 2ꯅꯤ ꯍꯥꯏ ꯑꯗꯨꯒ ꯑꯃꯅ ꯊꯥꯔꯝꯃꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯃꯩ ꯊꯥꯈꯤꯕꯒꯤ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯍꯧꯖꯤꯛꯁꯦ ꯐꯪꯉꯤ ꯄꯥꯎꯁꯦ ꯑꯗꯨꯒ ꯑꯃꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯐꯪꯕ ꯄꯥꯎꯗ ꯃꯤꯑꯣꯏ ꯑꯃ ꯑꯁꯣꯛ ꯑꯄꯟ ꯉꯝꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯗꯤ ꯂꯩꯔꯦ ꯑꯗꯨꯕꯨ ꯃꯁꯤ ꯁꯣꯛꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯆꯞ ꯆꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯄꯥꯎꯗꯤ ꯈꯪꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯅꯥꯀꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯚꯤꯂꯦꯖ ꯚꯂꯟꯇꯤꯌꯔꯁꯤꯡ ꯈꯨꯜ ꯉꯥꯛꯂꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄ ꯑꯁꯤꯗ ꯍꯧꯖꯤꯛꯁꯦ ꯍꯜꯂꯒ ꯅꯥꯀꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠꯊꯣꯛꯅꯕꯒꯤ ꯃꯃꯤ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯇꯥꯔꯤꯕꯁꯦ ꯑꯗꯨꯒ ꯃꯁꯤꯗꯩꯗ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯁꯨ ꯄꯥꯎꯁꯦ ꯍꯦꯛ ꯇꯥꯕꯒ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯤꯕ ꯈꯨꯠꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗꯩꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯍꯣꯠꯅꯕꯒꯤ ꯃꯃꯤ ꯑꯗꯨꯗꯤ ꯇꯥꯔꯤ ꯑꯗꯨꯕꯨ ꯄꯨꯡꯐꯝ ꯑꯁꯤ ꯐꯥꯎꯕꯗ ꯍꯥꯏꯇꯥꯔꯦ ꯄꯨꯡ 5 ꯇꯥꯁꯜꯂꯦ ꯁꯤ ꯐꯥꯎꯕꯗꯗꯤ ꯑꯩꯈꯣꯏ ꯈꯨꯠꯊꯣꯛꯅꯕ ꯑꯁꯤ ꯂꯦꯞꯄꯒꯤ ꯋꯥꯐꯝ ꯂꯩꯇ꯭ꯔꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯅꯥꯀꯟ ꯑꯅꯤ ꯃꯔꯛꯇ ꯈꯨꯠꯊꯣꯛꯅꯔꯤ ꯃꯁꯤꯗꯩꯗ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕꯒꯤ ꯄꯥꯎ ꯑꯗꯨ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯃꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ ꯍꯤꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯖꯔꯤꯕ ꯅꯥꯎꯔꯦꯝ ꯇꯅꯨꯔꯟꯖꯟ IS.Com ꯏꯊꯝ ꯂꯥꯏꯈꯣꯡ